ꯃꯌꯥꯝ ꯃꯤꯊꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯪꯉꯛꯄ ꯈꯪꯗꯕ ꯌꯥꯎꯔꯤꯗꯣ ꯃꯤꯊꯤꯁꯦ ꯁꯨꯃꯥꯏꯅ ꯑꯌꯨꯛꯇ ꯂꯣꯟꯒꯗꯣꯏꯅꯦ ꯑꯩꯒꯤꯁꯦ ꯃꯤꯊꯤ ꯆꯥꯃꯁ ꯑꯃ ꯅꯨꯡꯗꯥꯡꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯇꯤꯡꯉꯝꯃꯤꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨꯒ ꯃꯔꯨꯗꯨꯒ ꯄꯨꯂꯞ ꯍꯥꯞꯆꯜꯂꯒ ꯂꯣꯜꯂꯤꯅꯤ ꯏꯁꯤꯡ ꯑꯇꯣꯞꯄ ꯍꯥꯞꯇ꯭ꯔꯦ ꯍꯥꯞꯇꯧ ꯅꯠꯇꯦ ꯑꯗꯨ ꯍꯥꯞꯆꯜꯂꯦ ꯁꯨꯃꯥꯏꯅ ꯁꯧꯔꯛꯑꯅꯤ ꯁꯤ ꯁꯧꯕꯩ ꯆꯥꯡꯁꯦ ꯑꯗꯨꯝ ꯌꯥꯔꯕꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯨꯝꯊꯣꯛꯑ ꯊꯛꯑꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯪꯒꯣꯝꯗꯣ ꯉꯔꯥꯡꯒꯤ ꯐꯝꯍꯧꯗꯦꯗꯅ ꯑꯗꯣ ꯇꯥꯏꯃꯤꯡ ꯋꯥꯠꯄꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕ ꯑꯩ ꯉꯔꯥꯡ ꯄꯨꯡ 4ꯗ ꯇꯧꯔꯒ 9 ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯦꯡꯕꯅꯦꯕꯀꯣ 4-5 hours ꯆꯪꯕꯩꯁꯨ ꯌꯥꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯂꯦꯡꯁꯨ ꯂꯦꯡꯉꯨꯔꯦ ꯃꯈꯨꯝꯕꯨꯗꯤ ꯍꯥꯡꯗꯣꯛꯎꯔꯦꯗꯅ ꯑꯗꯣ ꯑꯣꯜꯂꯝꯃꯦ ꯉꯁꯤ ꯑꯌꯨꯛ ꯍꯥꯡꯗꯣꯛꯄꯗꯗꯣ ꯑꯗꯨꯗ ꯃꯍꯤꯗꯤ ꯈꯤꯇꯪ ꯂꯥꯡꯇꯛ ꯇꯧꯋꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣꯗ ꯁꯪꯒꯣꯝꯗꯣ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕꯁꯤꯡꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯃꯅꯤ ꯏꯁꯤꯡ ꯌꯥꯝ ꯌꯥꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯁꯤꯁꯦ ꯇꯣ ꯑꯗꯨꯏꯁꯨ ꯆꯥ ꯌꯥꯔꯅꯤ ꯁꯤꯁꯦ ꯉꯥꯛꯇꯪ ꯑꯗꯨꯝ ꯃꯣꯔꯅꯤꯡꯁꯤꯗꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯌꯨꯛꯇꯅꯦꯕꯀꯣ ꯁꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯜꯂ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯍꯥꯞꯈꯤ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯝꯃꯔ ꯑꯣꯏꯕꯩꯁꯨ ꯑꯣꯟꯕ ꯃꯥꯜꯂꯦꯕ ꯅꯍꯥꯟꯒꯩꯗꯤ ꯂꯦꯡꯉꯨꯔꯗꯤ ꯑꯣꯟꯗꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯋꯤꯟꯇꯔꯗꯅ ꯑꯃꯨꯛ ꯁꯤ ꯑꯣꯟꯕ ꯋꯥꯏꯑꯦꯕ ꯋꯤꯟꯇꯔꯗꯅ ꯑꯃꯨꯛ ꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯀꯨꯝꯕ ꯑꯣꯏꯅ ꯁꯦꯝꯕꯀꯣ ꯑꯌꯨꯛꯁꯤꯗ ꯁꯦꯝꯃꯒ ꯅꯨꯡꯁꯥ ꯊꯣꯔꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗꯅꯦ ꯅꯨꯡꯁꯥ ꯈꯔ ꯐꯪꯕ ꯃꯐꯝ ꯂꯩꯗꯅ ꯑꯗꯨ ꯐꯖꯅ ꯀꯨꯞꯁꯜꯂꯒ ꯐꯖꯅ ꯉꯥꯏꯍꯥꯛ ꯊꯝꯕꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯣꯜꯂꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯣꯜꯂꯝꯃꯦ ꯑꯗꯣ ꯈꯤꯇꯪꯗꯤ ꯇꯣꯟ ꯃꯤꯜꯛꯅꯗꯤ ꯅꯪ ꯂꯥꯎꯕꯗꯤ ꯍꯦꯜꯂꯦ ꯑꯗꯣ ꯁꯤꯅ ꯈꯤꯇꯪꯗꯤ ꯋꯥꯠꯄꯅꯦ ꯀꯩꯒꯤꯅꯣꯗ ꯏꯁꯤꯡ ꯌꯥꯝꯃꯦꯕ ꯄꯣꯠꯁꯦ ꯃꯣꯏ ꯁꯪꯒꯣꯝꯁꯦ ꯏꯁꯤꯡꯗꯣ ꯌꯥꯝ ꯌꯥꯎꯋꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯣ ꯃꯍꯥꯎꯁꯦ ꯈꯦꯠꯅꯕ ꯑꯗꯣ ꯑꯩꯗꯤ ꯁꯤꯅꯗꯤ ꯍꯦꯟꯅꯗꯤ ꯍꯥꯎꯋꯦꯕ ꯁꯟ ꯁꯪꯒꯣꯝꯁꯤꯅ ꯇꯣꯟ ꯃꯤꯜꯛꯀꯤꯁꯦ ꯈꯤꯇꯪ ꯃꯅꯝ ꯑꯃ ꯅꯝꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯃꯥꯒꯤ ꯇꯣꯟ ꯃꯤꯜꯛꯀꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯊꯛꯄꯗꯁꯨ ꯑꯗꯨꯝ ꯅꯝꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯁꯥꯍꯜꯂꯒ ꯁꯦꯝꯒꯦ ꯅꯍꯥꯟꯒꯩꯗꯤ ꯑꯗꯨꯝ ꯁꯥꯍꯜꯂꯒ ꯑꯃꯨꯛ ꯁꯦꯝꯕꯗ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯇꯥ ꯂꯩꯔꯝꯕꯅꯤꯗ ꯑꯗꯨꯅ ꯁꯦꯝꯃꯔꯣꯏ ꯁꯤ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯍꯥꯞꯆꯟꯒꯦ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯄꯨꯡ 3ꯐꯧ ꯇꯥꯗ꯭ꯔꯤ ꯄꯨꯡ 4ꯗꯅꯦꯕ ꯑꯩ 20 hours intermittent fastingꯁꯦ ꯄꯨꯡ ꯐꯥꯗꯣꯏꯅꯦ ꯑꯗꯣ ꯐ꯭ꯂꯦꯛꯁꯤꯁ ꯋꯥꯇꯔ ꯀꯩꯀꯥꯒꯗꯤ ꯑꯩ ꯏꯁꯤꯡ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯂꯤꯇꯔ 2ꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯁꯥꯕ ꯃꯍꯤ 1-2 ꯊꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯉꯥꯛꯇꯪꯁꯨ ꯍꯤꯞꯄꯨꯔꯕꯅꯤ ꯄꯨꯡꯁꯦ ꯇꯥꯎ ꯌꯥꯗꯦꯍꯦ ꯃꯌꯥꯝ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯍꯛꯆꯥꯡ ꯐꯅꯕꯅꯤꯅ ꯈꯥꯡꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯔꯤꯟ ꯇꯤꯔ ꯀꯩꯅꯣꯃ ꯂꯣꯜꯂꯒ ꯊꯛꯆꯟꯈꯤꯒꯦ 4 ꯉꯥꯏꯗꯣꯏꯅꯤ ꯃꯌꯥꯝ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯑꯃ ꯊꯛꯑꯒꯦ ꯄꯨꯡ 3 ꯇꯥꯔꯛꯀꯗꯣꯔꯦ ꯉꯥꯏꯔꯒꯦ 4 ꯇꯥꯕ ꯃꯌꯥꯝ ꯑꯩꯗꯤ ꯃꯪꯒꯟꯁꯦ ꯄꯨꯡ 3 ꯍꯦꯜꯂꯛꯄꯁꯦ ꯑꯩ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯏꯅꯦꯕ ꯃꯪꯒꯟꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧꯔꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯝꯃꯦ ꯑꯩ ꯗꯨꯀꯥꯟꯒꯤ ꯑꯄꯣꯞꯄꯗꯣ ꯂꯩꯗ꯭ꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯤꯡꯅꯕ ꯂꯩꯕ ꯃꯪꯒꯟꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯇꯧꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯃꯪꯒꯟ ꯃꯀꯨꯞ ꯁꯦꯝꯃꯦꯗꯅ ꯑꯗꯨꯅ ꯑꯩꯅ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯆꯥꯕ ꯑꯣꯏꯔꯣ ꯑꯇꯩ ꯑꯇꯣꯞꯄ ꯆꯥꯕ ꯑꯣꯏꯔꯣ ꯄꯦꯔꯨꯛ ꯆꯥꯕ ꯑꯣꯏꯔో ꯁꯤꯁꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯇꯛꯊꯣꯛꯄꯁꯤꯅꯅꯦ ꯑꯩ ꯍꯌꯦꯡ ꯐꯥꯎꯕ ꯆꯠꯂꯦ ꯏꯊꯟꯗ ꯆꯥꯕꯅꯤꯅꯀꯣ ꯉꯧꯔꯤꯅꯤ ꯄꯨꯡ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯆꯥꯅꯕ ꯂꯣꯏ ꯁꯦꯝ ꯁꯥꯗꯣꯏꯅꯦ 4 ꯍꯦꯛ ꯇꯥꯕꯒ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯂꯐꯨ ꯊꯔꯣ ꯆꯤꯂꯥ ꯍꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯂꯐꯨ ꯊꯔꯣꯁꯦ ꯈꯤꯇꯪꯗꯅꯦꯕꯀꯣ ꯌꯥꯝꯕ ꯅꯠꯇꯦ ꯑꯩ ꯊꯟꯗꯒꯤꯅꯦꯕ ꯇꯣ ꯁꯤꯒꯤ ꯆꯥꯡꯅꯦꯕꯀꯣ ꯈꯨꯁꯣꯞ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯤꯅꯦ ꯑꯗꯨꯒ ꯁꯤ ꯕꯦꯁꯟꯁꯦ ꯂꯨꯄꯥ 10 ꯄꯤꯕꯅꯦ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯆꯥꯡꯗꯣ ꯌꯦꯡꯍꯟꯒꯦꯅ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯐꯨ ꯊꯔꯣꯁꯦ ꯑꯗꯨꯝ ꯇꯤꯜꯍꯧ ꯍꯥꯞꯆꯟꯕ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤꯒꯨꯝꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯟꯕ ꯍꯥꯎꯕꯅꯦ ꯑꯩꯅ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣ ꯂꯐꯨ ꯊꯔꯣ ꯑꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯩꯒꯤ ꯂꯩꯌꯦꯅ ꯑꯗꯣ ꯑꯩ ꯀꯌꯥꯝ ꯍꯥꯞꯀꯦ ꯌꯦꯡꯒꯦ ꯇꯧꯅꯦ 10 ꯄꯤꯕ ꯕꯦꯁꯟꯁꯦ ꯌꯥꯝꯕꯨꯗꯤ ꯍꯥꯟꯗꯦ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯅꯤꯡꯕꯒꯤ ꯊꯑꯣꯏꯅꯒ ꯇꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯕꯦꯁꯣꯟꯁꯦ ꯍꯩꯖꯤꯜꯂꯒ ꯂꯣꯏꯅꯗꯤ ꯍꯩꯖꯤꯟꯗ꯭ꯔꯤ ꯈꯤꯇꯪ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯇꯤꯜꯍꯧ ꯀꯩꯅꯣ ꯃꯔꯨ ꯃꯔꯥꯡ ꯊꯨꯝ ꯃꯣꯔꯣꯛ ꯂꯣꯏ ꯍꯥꯞꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯂꯨꯄꯥ 10 ꯄꯤꯕ ꯕꯦꯁꯟꯗꯣ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯁꯤ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯩꯗꯤ ꯀꯩꯅꯣ ꯖꯤꯔꯥ ꯄꯥꯎꯗꯔ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯝ ꯕꯣꯔꯥ ꯇꯣꯠꯄꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯑꯗꯩ ꯆꯅꯝ ꯑꯗꯩ ꯁꯤꯡ ꯁꯨꯒꯥꯏꯔ ꯈꯔ ꯍꯥꯞꯀꯦ ꯁꯨꯝ ꯍꯥꯞꯄꯤꯔꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯍꯤ ꯂꯥꯡꯕꯩ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯂꯥꯡꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯕꯣꯔꯥꯗꯗꯤ ꯈꯔ ꯑꯗꯨꯝ ꯅꯪ ꯂꯥꯎꯅ ꯍꯧꯋꯤꯗꯅ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯝꯂꯦꯠꯀꯤ ꯇꯥꯏꯞꯇ ꯐꯖꯅ ꯍꯧꯗꯣꯏꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯈꯔ ꯂꯥꯡꯍꯜꯂꯦꯕꯀꯣ ꯃꯍꯤꯁꯦ ꯁꯟꯗꯣꯛꯇꯣꯏꯅꯤꯅ ꯊꯥꯎ ꯌꯥꯝ ꯍꯥꯞꯇꯧ ꯅꯠꯇꯕꯅꯤ나 ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕ ꯕꯣꯔꯥꯁꯦ ꯍꯥꯎꯋꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗꯁꯨ ꯆꯥꯁꯜꯂꯨꯕꯒꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕꯁꯨ ꯂꯩꯇꯕꯅꯦꯕ ꯆꯤꯂꯥ ꯆꯥꯕꯁꯦ ꯐꯁꯨ ꯌꯥꯝ ꯐꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯤꯗ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯂꯛꯄꯅꯤꯗ ꯑꯩ ꯍꯧꯕ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈꯤꯕꯗꯨꯅꯦꯀꯣ ꯉꯧꯈꯤꯕ ꯃꯪꯒꯟꯗꯨꯅꯦ ꯑꯩꯗꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯦꯛꯇ ꯇꯛꯈꯥꯏꯕꯤꯅꯦ ꯈꯣꯟꯗꯒ ꯁꯨ ꯂꯩ ꯉꯝꯗꯦ ꯃꯣꯔꯣꯛꯇꯣ ꯌꯥꯝꯃꯜꯂꯦꯅ 2 ꯂꯧꯊꯣꯛꯑꯦ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯆꯥꯔꯝꯕꯅꯦ ꯍꯥꯏꯕ ꯑꯗꯣ ꯆꯥꯛ ꯆꯥꯗꯕꯗꯩꯗꯤꯀꯣ ꯀꯤꯗꯅꯅꯦ ꯑꯩꯁꯦ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯟꯊꯔꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯟꯅꯩ ꯈꯨꯠꯆꯥꯗꯨꯗꯤ ꯀꯥꯏꯗꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯛꯑꯅꯤ ꯑꯗꯣ ꯁꯤꯁꯦ ꯌꯥꯝꯗ꯭ꯔꯥ ꯅꯨꯃꯤꯠ ꯑꯗꯨꯝ ꯁꯤꯡꯖꯨ 2-3ꯂꯛꯀꯤ ꯆꯥꯡꯗꯤ ꯇꯣꯠꯂꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯩꯅ ꯍꯩꯔꯤꯕ ꯊꯥꯎꯁꯦ ꯕꯦꯁꯟ ꯆꯤꯂꯥꯒꯤ ꯁꯤꯒꯤꯇꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣꯗꯗꯤ ꯕꯣꯔꯥꯗ ꯑꯣꯏꯔꯗꯤ ꯁꯤ ꯆꯨꯞ ꯂꯨꯝꯅꯕ ꯃꯌꯥꯝ ꯇꯧꯗ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝꯗꯣ ꯊꯥꯎꯗꯣ ꯌꯥꯝꯕꯨ ꯌꯥꯝꯃꯕꯅꯤ
ꯑꯩꯅ ꯇꯣꯠꯂꯤꯗꯣ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯑꯃꯈꯛꯀꯤ ꯆꯥꯡꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯊꯝꯃꯅꯤꯅ ꯃꯅꯤꯡꯁꯦ ꯌꯥꯔꯛꯑꯅꯤ ꯍꯥꯏ ꯀꯥꯟꯗ ꯈꯤꯇꯪ ꯀꯟꯖꯜꯂꯛꯑꯀꯥꯟꯗ ꯑꯗ ꯇꯣꯛ ꯂꯥꯎꯅ ꯊꯣꯛꯄ ꯌꯦꯔꯨꯝꯒꯤ ꯇꯥꯏꯞꯇ ꯃꯌꯥꯝ ꯑꯣꯟꯕ ꯍꯩꯇꯗꯅꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯣꯏꯔꯦꯕꯀꯣ ꯑꯗꯣ ꯅꯪ ꯄꯦꯇꯛꯇꯤ ꯑꯗꯨꯝ ꯇꯧꯕꯅꯤꯀꯣ ꯌꯥꯝ ꯃꯨꯟꯗꯦ ꯀꯥꯏꯅ ꯈꯟꯕꯤꯅꯨ ꯃꯨꯟꯅꯕ ꯑꯗꯨꯝ ꯀꯥꯁꯜꯂꯛꯏꯕ꯭ꯔꯥ ꯃꯇꯦꯛ ꯃꯇꯦꯛꯁꯦ ꯁꯤꯗꯤ ꯍꯥꯎꯕꯅꯦ ꯆꯥꯔ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯑꯩ ꯍꯥꯟꯅꯁꯨ ꯑꯗꯨم ꯆꯤꯂꯥ ꯆꯥꯕꯩ ꯍꯥꯞꯄꯅꯤ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯣ ꯂꯐꯨ ꯊꯔꯣꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯐꯩ ꯈꯪ ꯂꯩꯔꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯆꯥꯁꯦ ꯕꯣꯔꯥ ꯆꯥꯗꯧ ꯁꯔꯨꯛ ꯃꯌꯥꯝ ꯑꯩꯒꯤ ꯂꯟꯆ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛꯁꯦ 20 hours intermittent fasting ꯂꯣꯏꯔꯦ ꯄꯨꯡꯁꯦꯀꯣ ꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯁꯣꯌꯥ ꯆꯪꯁꯇꯣ ꯁꯥ ꯕꯣꯔꯤ ꯁ꯭ꯋꯥꯏꯅꯕꯗꯣ ꯆꯥꯛꯗꯨꯝ ꯂꯩꯔꯦ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯑꯃ ꯌꯥꯎꯔꯦ ꯕꯦꯁꯟ ꯆꯤꯂꯥ ꯑꯃ ꯌꯥꯎꯔꯦ ꯂꯐꯨ ꯊꯔꯣꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯈꯤꯇꯪ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯄꯨꯡꯁꯦ ꯇꯣ ꯃꯌꯥꯝ 4 ꯇꯥꯗꯣꯔꯦꯀꯣ ꯃꯤꯅꯤꯠ 4ꯗ ꯉꯥꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯅꯝꯃꯒꯦ Hello mayam I 20 hours intermittent fasting loire ado mayam welcome back to my channel mayam bu khurumjari mayam ai mukbang macha am torake ko pagi tawnida ado mayam ai je 20 hours intermittent fasting se loire matung da sigai cha doine ado mayam ai je champhuti yaudre ba ko ado champhut buningai poto lairamdre ba ko aduna ni champuti yaujadre ado yaraga di champut yaubio aduga kaino to bodo chia seeds to ain hek nangai pukse hek mapang ta ba ga dumaina chia seeds kumba du mathaina ai ngasi amatta loi thokre loina adugi amatta thakjadre ado direct lunch sare ado mathang dadi hayeng de dum ai hapakani ko ado ngasi yoindi si chare leitabani no pilot natra ado ma'am kaino tawbase intermittent fasting se ma'am si tawbiyo phabane yamna aisu aina ngamaga ma'am ke do ngamoide natra do yenta chagi ma'am si cha tho age do besan chila se phasam phaba ko ai sian haudoine ai siam pame har ado ma'am chakcha he kuina fasting tawrubai yam lam dau man bane ado kemta lam damni ko ai sim chai sine ba haidi ka hena lam dana pukade tina sabaga ngam dau man bane kuina lamu bai ko ado kasu ngam de da sine ai cha du se dum ado ai no ulai se ke atai suna te da sum ko ma'am da masu ngamine khoju tawge habado adugi wakhalon da isum cha ba se ucha bani ko do aina chagdum ni de ai hawai sida hapchalane duka ma moro meow me kumana hapa me mapum chagdum dum hapchalaga yam ngam dau di man bane kasu ngam dam aduga koi fasting loire na ta tai sasan bado kasu ngam de ai di si hauji pung 4 tarabani ai jai se do horen pung 9 mamang lo san de ne 9 ni matung de kem char si 5 days tau de ni ko 20 hours ya ado weight kam handage kamai tau ye su yeng si aduga hakchang ya won ba nungai ba du su dum hairake ko ma'am ai cha sana sung ngangjara ke ba job cha ba do sung ngam de ba alo aina sida cha ba aina 20 hours ta kai cha ge hai kanda ai sia kai cha ge sorry kai thake hai kanda he hawalak pa ga ai mithi water thae ko adage thaba matung da keno aina thabi ke ka tingam ba do liter am thae adui matung da flax se chamuk pi thae dumai dum mache mate thak pa du na dum baro hela loire adagi ai marak tu da black coffee am thakre ai uchu chakre dana aduga green tea amaga su thakre ko me green tea thakbu de ulodre adu maina dum thakpa yai ba mahi arai ba se ko do ai hanjan jo hai bani dum hanjan hangak pa su yawe ba ko duduna akoina fasting manung dadi sangom gi pot thakpa ade chia seeds thakpa ade mapang oi ba pot cha ba de ba chia seeds di mapang ni dana aduga flax seeds tu di maru achau bu do ating bu gi mahi do khak thak pani mapum do thakte ba ko ai dum haijara ke ba ai tam charaga
ꯃꯌꯥꯝ ꯁꯤ ꯁꯣꯌꯥ ꯆꯪꯁꯦ ꯍꯣꯡꯁꯨ ꯌꯥꯝ ꯍꯣꯡꯕꯅꯦꯕꯀꯣ ꯀꯦꯖꯤ ꯃꯈꯥꯏꯗ ꯂꯨꯄꯥ 60ꯔꯣ ꯀꯥꯎꯔꯦꯅꯦ 120ꯔꯣ ꯁꯨꯃꯥꯏꯅ ꯄꯤꯕꯅꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯆꯠꯄꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯗꯥꯏꯠ ꯄ꯭ꯂꯥꯟꯗ ꯍꯥꯞꯄꯤꯌꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨꯝ ꯂꯩꯔ ꯊꯝꯃꯦ ꯌꯥꯝ ꯀꯨꯏ ꯆꯠꯂꯦ ꯀꯦꯖꯤ ꯑꯃꯒ ꯂꯩꯈꯤꯕꯁꯦ ꯄꯦꯔꯨꯛ ꯁꯤꯡꯖꯨ ꯈꯨꯍꯥꯎꯁꯦ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕ ꯑꯩꯒꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯆꯔꯥ ꯍꯦꯜꯂꯤꯕ ꯃꯤꯅꯤꯗꯅ ꯊꯥꯖꯔꯣꯏ ꯃꯌꯥꯝꯁꯨ ꯍꯩꯅꯔꯛꯀꯅꯤ ꯕꯣꯔꯥꯅꯦ ꯇꯣ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯄꯦꯠꯇꯛ ꯆꯥꯕꯅꯤꯀꯣ ꯍꯥꯎꯕꯗꯤ ꯕꯣꯔꯥꯗꯩ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯌꯥꯝ ꯕꯣꯔꯥꯁꯦ ꯌꯥꯝ ꯐꯩꯕꯀꯣ ꯐ ꯇꯥꯔꯒꯁꯨ ꯕꯣꯔꯥꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯊꯥꯎꯗ ꯑꯃꯨꯛ ꯇꯥꯎꯔꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯊꯥꯎꯗꯣ ꯑꯃꯨꯛ ꯂꯦꯝꯍꯟꯕꯗꯣ ꯄꯥꯝꯃꯨꯏꯗꯅ ꯍꯨꯟꯗꯣꯛꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯂꯦꯝꯕ ꯊꯥꯎꯗꯨꯅꯦꯕ ꯃꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯈꯨꯗꯛꯇ ꯂꯣꯏ ꯁꯤꯖꯤꯟꯅꯍꯧꯕ ꯅꯠꯇ ꯇꯥꯔꯗꯤꯀꯣ ꯑꯗꯨꯗꯨꯅꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣ ꯊꯥꯎꯗꯣ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯥꯏꯗꯣ ꯄꯥꯝꯃꯨꯕ ꯍꯥꯏꯇꯥꯔꯦ ꯍꯨꯟꯗꯣꯛꯄꯗꯣ ꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯨꯡꯇꯤꯡ ꯇꯤꯡꯗꯕꯤꯗ ꯄꯩꯁꯥ ꯇꯤꯡꯍꯟꯕꯩꯗꯤ ꯌꯥꯝ ꯌꯥꯈ꯭ꯔꯦ ꯗꯥꯏꯠꯁꯦ ꯁꯤ ꯆꯥꯎ ꯁꯤ ꯊꯛꯎ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯝ ꯂꯝꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝ ꯂꯝ ꯂꯝꯗꯒꯤ ꯃꯌꯥꯝ ꯌꯦꯡꯉꯦꯕꯀꯣ ꯑꯩ ꯒ꯭ꯔꯨꯞꯇꯁꯨ ꯌꯥꯎꯔꯤꯁꯤꯡꯁꯦ ꯂꯝ ꯂꯣꯏ ꯁꯨꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯃꯤꯁꯦ ꯄꯩꯁꯥ ꯐꯅ ꯂꯩꯔꯁꯨ ꯂꯩꯕ ꯉꯝꯗꯕ ꯑꯗꯒꯤ ꯂꯩꯕ ꯐꯪꯗꯕ ꯃꯐꯝꯗꯨꯗ ꯑꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯕꯁꯨ ꯐꯔꯛ ꯇꯥꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯐꯝ ꯐꯪꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯀꯩꯅꯣꯁꯦ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯑꯗꯨꯝ ꯆꯥꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯀꯥꯡꯁꯣꯏ ꯑꯣꯏꯔꯣ ꯏꯔꯣꯝꯕ ꯑꯣꯏꯔꯣ ꯐꯪꯉꯤ ꯄꯣꯠꯁꯦ ꯁꯤꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯈ꯭ꯔ ꯄꯣꯠꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯉꯥꯔꯤ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯉꯥꯔꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯊꯥꯎꯁꯦ ꯆꯥꯗ꯭ꯔꯕꯅꯦ ꯍꯥꯏꯕ ꯊꯥꯎꯗꯨꯁꯨ ꯕꯣꯔꯥꯁꯦ ꯌꯥꯝ ꯆꯥꯕ ꯌꯥꯏ ꯃꯁꯇꯔꯠ ꯑꯣꯏꯜꯗ ꯍꯧꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯊꯥꯎ ꯂꯦꯝꯃꯟꯕꯗ ꯌꯥꯝ ꯄꯥꯝꯃꯨꯏ ꯍꯦꯛꯇ ꯂꯪꯊꯣꯛꯑꯦ ꯑꯩꯈꯣꯏ ꯆꯥꯗꯦꯕ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯌꯥꯝ ꯋꯥꯡꯈꯠꯂꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯆꯤꯜꯍꯥꯎ ꯈꯔ ꯆꯥꯕ ꯑꯣꯛꯁꯜꯂꯛꯑꯦ ꯃꯌꯥꯝ ꯄꯨꯛꯁꯦ ꯄꯨꯛ ꯊꯟꯕꯁꯦ ꯁꯨꯡꯍꯩ ꯍꯩꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯁꯥꯗ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯝꯂꯤ ꯂꯥꯝꯂꯤ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯩꯅꯩ ꯄꯨꯛ ꯊꯟꯒꯠꯄꯁꯦ ꯌꯥꯝ ꯋꯥꯏ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯁꯨꯝ ꯆꯥꯃꯟꯗꯗꯅꯀꯣ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯋꯥꯠꯄꯒꯤ ꯑꯩ ꯄꯦꯔꯨꯛ ꯀꯥꯡꯁꯨꯁꯤꯗꯤ ꯍꯥꯎꯋꯦ ꯄꯥꯝꯃꯦꯕ ꯑꯩ ꯄꯦꯔꯨꯛ ꯌꯥꯝ ꯊꯥꯏꯅ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯆꯥꯔꯤꯀꯥꯟꯗꯣ ꯈꯪꯗꯦ ꯀꯥꯏꯅ ꯄꯪꯆꯥ ꯆꯥꯁꯤꯟꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯄꯦꯔꯨꯛꯀ ꯉꯥꯛꯇ ꯆꯥꯏ ꯍꯥꯎꯕꯤꯅꯦ ꯑꯗꯨꯅ ꯍꯦꯟꯅ
ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅꯅꯦ ꯀꯩꯅꯣ ꯆꯥꯕꯁꯦ ꯁꯤ ꯆꯥꯔꯤꯁꯦ ꯂꯦꯐꯅ ꯆꯥꯔꯦꯅ ꯈꯟꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯂꯦꯐꯅ ꯆꯥꯕ ꯅꯠꯇꯦ ꯔꯥꯏꯠꯅꯤꯀꯣ ꯑꯩꯅ ꯆꯥꯏꯁꯦ ꯁꯤ ꯔꯥꯏꯠꯅꯦꯕ ꯑꯗꯣ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯐ꯭ꯔꯟ ꯑꯣꯏꯕꯩꯅꯦꯕꯀꯣ ꯃꯃꯥꯡꯗ ꯑꯣꯟꯁꯤꯜꯂ ꯑꯗꯨꯝ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥꯗꯩ ꯅꯝꯕꯅꯦ ꯑꯗꯨꯅꯅꯦꯕꯀꯣ ꯑꯩꯁꯦ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯤꯛꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩ ꯁꯥꯗꯧ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯄꯨꯝ ꯄꯨꯝ ꯍꯥꯞꯄꯗꯨ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯑꯣꯏꯅ ꯍꯥꯞꯄꯝꯃꯤꯗꯣ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯍꯥꯞꯄ ꯃꯇꯥꯏꯗ ꯄ꯭ꯔꯦꯝ ꯄ꯭ꯔꯦꯝ ꯃꯦꯠꯂ ꯆꯥꯕꯗꯣ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯩꯁꯦ ꯉꯝꯗ꯭ꯔꯦ ꯋꯥꯔꯦ ꯑꯩ ꯁꯤꯁꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯨꯛ ꯂꯩꯔꯒ ꯆꯥꯕꯁꯨ ꯌꯥꯏ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯥꯔꯔꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯄꯁꯦ ꯌꯥꯝ ꯊꯟꯒꯠꯇ꯭ꯔꯅꯦ ꯑꯗꯨꯝ ꯏꯁꯤꯡ ꯊꯛꯄ ꯊꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯎꯠꯂꯤꯕꯁꯤꯡꯗꯣ ꯂꯣꯏ ꯆꯥꯒꯦꯁꯨ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯄꯥꯈꯠꯈꯤꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯁꯤꯗꯪꯂꯣ ꯆꯥꯗꯣꯏꯁꯦ ꯍꯥꯏꯕ ꯈꯟꯕ ꯃꯤꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯎꯠꯄꯅꯦ ꯑꯩ ꯇꯁꯦꯡꯅ ꯉꯝꯃꯣꯏꯗꯤ ꯈꯪꯉꯦꯕ ꯍꯋꯥꯏꯗꯤ ꯀꯩꯗꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯄꯦꯔꯨꯛ ꯁꯤꯡꯖꯨꯗꯨ ꯐꯠ ꯆꯥꯈ꯭ꯔꯦꯅ ꯑꯩꯁꯤ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇꯪꯗ ꯃꯌꯥꯝ ꯆꯥꯕꯁꯦ ꯐꯅ intermittent fasting kuina tawrubo oitarsu ai kesu ngamde haitare aduna ma'am sum utpane ado ma'amna dum loi chathosu ngambai chang dum chabirasu kesu kaide ko akoi wana fasting tawrobanina ado ai gi oinadi sum ngamjadre ai ma'am da uchari sini ado ma'am ai makha taba si de dum halega lamak khanglam lamak khiba yai ba hujik to kai tar ko fasting tawro khang cha san bai ne ba ko pot sa ado halega mu kitang lam tharakpaga mu charage ba ko aduni ma'am kyam kai chadoi no khangde only 4 hours kitane pung mari daina nothing for 6 hours 20 hours tawrabanina oh chumme ngaure isi 20 hours ni dana intermittent fasting ja 4 hours kitane ai gi nongmada chabagi 20 hours ta akoina chabagi matam hang 4 hours kitani dana 4 hours ti da bo ai ke changam doino khangde si ma'am ju sa sale do dinner ka sham taw do mande ado yenga si ma'am ai ke chage do makha tan uchara ke ko okay मैम चाम थके ngamdre pung manga tadri ai di cha thak taba sung ngamde dugu tawbudabu cha je ton milk na lon bi oi se ton milk ni ko skim milk na lon gera ado cinnamon ga khara hapchal khochal laga ilaichi ga hapchal laga adum manam nusi na thak se ko ai ju sem tang thak to ki ge pukse I hap hapi ne ai su ai uze ki lem bado lai di to chadri ai pamu yamna cha thok ka doi ni ngak tang lai raga मैम आई अरेंबदो चानिंग फाउद्रे हौजिकसे पुंग तरुक तारे अदो अइना काइनोगा कर्ड का फ्लैक्स सीड्स पाउडर चमचमगा खितंग चासनगेन तौरी हाइदि याम चासनबसु चासनद्रे ngak लेगा पुंग असलो पाथोए आइगिस पुंग निपान ममांगदा चादोइनिना सेम चासनलगा कई कई डिनर दा खरा चारगे मैम आइगे डिनर लेजरे हौजिकसे 7:30 तारे को चपचाना yoga yerum ahuma phutpam ne peruk ne ngasai gi besan chila du su loisalani chakdum siga myam iranga leibane gyan men ta ri sa je sonjal le khar ga cha dringai sta amuk hena chaning da bai du di oi re ise do myam ngasi gi di sumaina leire 20 hours fasting je adum ni pan ta dringai manung da dum haira chaning asu hai kru channel dumai cha sal lage aduga lama su green tea gum boin thani bako aduga bed time drinks ama budi adum compulsory thakni myam ngasi gi di sumai loisal lage good night myam